mayambu ikoknona khoirumjari ngasisu mayamge nungainabagidamak manipuri horror story amamuk puduna lakchari horror story asigi maming potchem tawpa wari asibu thabirakpi erina tonjam wari asi hingliba amadi sikraba kanagumbi amataga marlenajadi aibana wakana sagatjaraga tabiriba singi ngak pathanabagidamata semjaba warini hojik mayamdu khudol tamjari manipuri horror story potchem tawpa khungang amata ibungo kaupa nupa ama lerami mahaki imung manung kaisu yamna nungaiba oikhidi yamna sikna panba yum amani ibungo gi machin manau ahumni machanupi amaga mayamba amagani mayambati yumgi thabakta kaya singtha daba yu glass amagi damak mina haiba thabakta mangjil thaduna senba nupa amani mayamba adugi maming achouba kawi atuga machan adugi mamingna lembi kawi nongma ibungo dukanda pot leirugani haiduna thorakli maruda lekai adugi yamna kalak mihoba mabuk phattaba chandra kauba nupa amaga thingaki chandrana ibungo da ai ibungo kai tu nangbo tada ai dukandagi sing khara logena haiduna lakpani sing du su sotui oirini na lekai ki dukan singse nangna sotpadana amatta leitrabani nangna sotaba amatta leiramaro tada marudu tada no pham thokeda kayuni suli bo soli haibani nayamba su yurai churaga lekai gi minai oiba chalidana chandra gi wongang adu tabada ibungo chandrada sauna yimlaga chandrabu illi aduga makhut thaduna phuba hori maruda lekai gi mi chensil laktuna ibungo ga chandraga khanaba do khamdokhi maruda chandrana ibungo da sauna mamit khana yengramlaga makhut singduna khangani haibagi mawongda tawramlaga sakhi ibungo su sing leidabida mayumda halakhi mahana yum halakpada machanupi lembina tamoyai ai insang se balwarabani chingrok trabo ibema ngasidi chingrok train he mamane chawhal hoidagi khara lawaga thongnasi tamoyai mai sokli tu bu kedorage ha kasu tawdeda sida thingjinbada khara sokibane farese aine chingrok khige ko hoi tamoyai asumna ibungo su singloba chatkri lembisu mai thagatladuna ising thangali aduga cheng porakpa ngairami ngaihak leraga ibungo cheng poraktuna lembida pirami aduga sak thungduna makhoi ani chaminakhi tanja aduda makhoi ki mayamba achoubodo yu ngautuna yumda masa ado hai haiduna changi ei nawalo di aisin leikai ma tau kai leige ai karano tholone nelle tholo phunajine ibungo su mayamba aduna law duna changnapadu taraduna chenthora aduga tachau kaino tachono lawrdubo lawse yum changno hey kanano tachau ai neba lawse imung changwo ba hai ibungo ni sidi nayamba singawre tachau as mi myam amangchida yam ikai ko lawse tachau masidiki ibungo na mayamba bu singboi lapoi kolaga pusil aduga imungda pusilaktuna phamungda hifalli tachau ai cha puthorage ko puthoro ibungona sak puthoraklaga achoubugi manakta pirami achoubana insang adu de yingaga ei sibu insang nena sidine noi napadu de pijau asi haiduna pukhamado kaukthoi maruda ibungona kaplaga achoubana kaukthokiba chak adu de yingi lembisu kapli achoubadi phamungdagi kumtharaga masa ado hairang sauraga thoki masiki matung numidangi matam yoksilaktai lembidu sak thungunaba haiduna sakhumda changai mahana changakpada sakhumgi maningi thongaduda nupi masam isang sangbi nupi ama satkhibato thingnakhi maruda lembina kiduna ibungobu kanna kauki tamoyai hai keduragin he tamoyai amta laoba lage lai ha kedurage tamoyai hojiktanya maning thongdu nupi ama chakre hera kasu ramoida nangi wakhalno waramni nateba tamoyai ngakta ngayo ai chakse sat thongeba masiri hoi thongone ngairage asumna ware sanari ngai asobodo yu ngauduna mayumda amuk lai aduga ibungobu kokthoklaga
ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯏꯕꯨꯡꯉꯣꯕꯨ ꯐꯨꯔꯝꯃꯤ ꯃꯗꯨꯗ ꯏꯕꯨꯡꯉꯣꯅ ꯇꯥꯆꯧ ꯑꯩ ꯀꯩ ꯂꯥꯟꯈ꯭ꯔꯒꯦ ꯑꯁꯨꯛ ꯌꯥꯝꯅ ꯃꯤ ꯎꯁꯤꯠꯇꯕ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯒꯥꯏꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯔꯤ ꯃꯗꯨꯗ ꯂꯦꯝꯕꯤꯅ ꯆꯦꯟꯁꯤꯜꯂꯛꯑꯒ ꯇꯥꯆꯧ ꯀꯩꯒꯤꯅꯣ ꯇꯥꯃꯣ ꯍꯦꯛ ꯐꯨꯔꯤꯗꯨꯕꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯅꯕꯨꯡ ꯃꯕꯨꯛ ꯐꯕꯁꯦ ꯑꯩꯕꯨ ꯂꯩꯀꯥꯏꯗ ꯌꯨ ꯊꯛꯄ ꯃꯤꯔꯦꯝꯅꯤ ꯍꯥꯏꯗꯅ ꯄꯥꯎꯊꯣꯛꯏꯕꯁꯤ ꯅꯪꯗꯤ ꯈꯪꯉꯣꯏꯅꯦ ꯇꯥꯆꯧ ꯑꯩ ꯀꯅꯥꯗ ꯀꯔꯤꯁꯨ ꯍꯥꯏꯈꯤꯗꯦ ꯇꯥꯆꯧ ꯂꯦꯝꯕꯤ ꯆꯥꯛ ꯄꯨꯊꯣꯔꯣ ꯆꯠꯂꯣ ꯀꯩꯅꯣ ꯆꯥꯛꯀ ꯑꯝꯇ ꯂꯩꯇꯦ ꯌꯨ ꯊꯛꯑꯒ ꯂꯩꯅꯤꯡꯕ ꯅꯠꯇ꯭ꯔꯣ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯗꯤ ꯄꯨꯊꯣꯔꯛꯎꯗꯅ ꯇꯥꯃꯣ ꯌꯥꯏ ꯉꯥꯛ ꯄꯣꯊꯥꯔꯝꯃꯨꯀꯣ ꯑꯩ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯒ ꯇꯥꯆꯧꯒꯤ ꯆꯥꯛ ꯊꯥꯡꯗꯣꯔꯛꯑꯒꯦꯕ ꯂꯦꯝꯕꯤꯅ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯆꯧꯕꯅ ꯀꯔꯤ ꯍꯧꯖꯤꯛꯐꯥꯎ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ ꯆꯥꯎꯔꯣ ꯅꯊꯤꯕꯣꯡꯗꯣ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯔꯥ ꯁꯤꯒꯦꯔꯥ ꯆꯥꯒꯦꯔꯥ ꯇꯧꯖꯍꯧꯔꯣ ꯇꯥꯆꯧ ꯀꯨꯏꯔꯣꯏꯌꯦ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯌꯥꯔꯦ ꯑꯩ ꯆꯥꯔꯔꯣꯏ ꯂꯨꯄꯥ 10 ꯄꯨꯊꯣꯔꯣ ꯆꯠꯂꯣ ꯇꯥꯆꯧ ꯑꯩꯗꯤ ꯄꯩꯁꯥꯁꯨ ꯂꯩꯇꯅ ꯂꯩꯔꯣꯏ ꯅꯣꯏꯗꯤ ꯂꯩꯔꯣꯏꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤ ꯈꯠꯅꯕꯗꯨ ꯇꯥꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯁꯥꯏꯖꯤꯟꯗ ꯅꯨꯄꯤ ꯃꯁꯝ ꯏꯁꯥꯡ ꯁꯥꯡꯕꯤ ꯅꯨꯄꯤ ꯑꯃꯅ ꯇꯥꯔꯒ ꯅꯣꯛꯇꯨꯅ ꯏꯕꯨꯡꯉꯣ ꯍꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯅꯥꯀꯟꯒꯤ ꯋꯥꯔꯛ ꯑꯗꯨꯗ ꯆꯦꯟꯁꯤꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯨꯡꯉꯣꯗꯨ ꯊꯕꯛ ꯁꯨꯕ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯉꯟꯅ ꯍꯧꯔꯤ ꯑꯗꯨꯒ ꯑꯌꯨꯛ ꯉꯟꯅ ꯊꯕꯛ ꯁꯨꯕ ꯆꯠꯈꯤ ꯃꯁꯤꯗꯒꯤ ꯏꯕꯨꯡꯉꯣꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯔꯛꯄꯗ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯅꯥꯀꯟꯒꯤ ꯋꯥꯔꯛ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯀꯅꯥꯒꯨꯝꯕ ꯈꯔ ꯂꯥꯎꯅꯕ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯅ ꯀꯟꯅ ꯀꯟꯅ ꯀꯞꯄꯗꯨꯁꯨ ꯇꯥꯈꯤ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯟꯗꯅ ꯊꯕꯛ ꯁꯨꯕꯗꯣ ꯑꯗꯨꯝ ꯆꯠꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯂꯦꯝꯕꯤꯁꯨ ꯏꯁꯤꯡ ꯂꯩꯇꯕ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯍꯔꯥꯎ ꯍꯔꯥꯎ ꯏꯁꯤꯡ ꯁꯣꯛꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯂꯦꯝꯕꯤ ꯉꯁꯤꯗꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯑꯩꯔꯣ ꯏꯔꯣꯝꯕ ꯑꯣꯏꯅ ꯆꯥꯔꯛꯑꯦ ꯀꯩꯅꯣ ꯏꯟꯁꯥꯡ ꯍꯥꯏꯕꯗꯨꯕꯨ ꯊꯛꯀꯠꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯌꯥꯔꯦ ꯈꯪꯉꯤꯕꯦꯕ ꯆꯥꯛ ꯆꯥꯔꯝꯈꯤꯔꯣꯏ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯥꯔꯨꯔꯁꯦ ꯑꯩꯁꯨ ꯆꯥꯗ꯭ꯔꯤꯕ ꯑꯩꯗꯤ ꯆꯥꯔꯛꯑꯦ ꯂꯦꯝꯕꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯋꯥ ꯂꯣꯠꯁꯤꯟꯕꯗꯣ ꯇꯧꯅꯣꯕ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯧꯒꯅꯤꯀꯣ ꯅꯪ ꯋꯥ ꯂꯣꯠꯁꯤꯟꯒꯅꯣꯕ ꯑꯁꯦꯡꯕꯒꯤꯅꯦ ꯑꯩ ꯆꯥꯔꯦꯕ ꯐꯔꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯋꯥ ꯂꯣꯠꯁꯤꯜꯂꯕꯅꯤꯅꯅꯦ ꯑꯩ ꯍꯌꯦꯡꯈꯩ ꯅꯣꯏꯗꯒ ꯑꯝꯇ ꯂꯥꯛꯑꯔꯣꯏꯀꯣ ꯉꯥꯏꯈꯨꯋꯣ ꯆꯥꯔꯨꯔꯁꯦ ꯑꯩꯁꯨ ꯆꯥꯗ꯭ꯔꯤꯕ ꯉꯁꯥꯏꯅ ꯍꯥꯏꯕꯗꯤ ꯌꯥꯗꯦꯅꯦ ꯑꯁꯨꯝꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯦꯝꯕꯤꯗꯣ ꯃꯃꯥꯟꯅꯕꯤꯒꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯔꯝꯃꯤ ꯑꯗꯨꯒ ꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯍꯥꯛꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯑꯆꯧꯕ ꯗꯥꯔꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯂꯦꯝꯕꯤꯗꯣ ꯑꯆꯧꯕꯗ ꯍꯟꯅ ꯌꯦꯡꯉꯝꯗꯕꯤꯗ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯏ ꯃꯗꯨꯗ ꯑꯆꯧꯕꯅ ꯂꯦꯝꯕꯤ ꯅꯪ ꯇꯥꯃꯣ ꯌꯥꯏꯗꯤ ꯀꯥꯏꯗ ꯆꯠꯈꯤ ꯇꯥꯃꯣ ꯌꯥꯏꯗꯤ ꯉꯁꯥꯏꯅ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦ ꯇꯥꯆꯧꯗꯤ ꯌꯨꯝꯗ ꯍꯜꯂꯛꯇꯕꯅꯤ나 ꯑꯝꯇ ꯈꯪꯉꯝꯃꯔꯣꯏꯅꯦ ꯑꯩꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯕꯅꯤꯅꯦ ꯃꯃꯥꯒꯤ ꯇꯥ ꯆꯥꯎꯋꯜ ꯍꯣꯏꯒꯤ ꯂꯧꯕꯨꯛꯀꯤ ꯂꯧꯔꯤꯗꯣ ꯂꯣꯏꯅ ꯀꯥꯏꯔꯦꯗꯅ ꯁꯦꯝꯂꯨꯔꯤꯕꯅꯤ ꯇꯥꯆꯧꯗꯤꯅꯦ ꯁꯤꯜ ꯄꯨꯁꯤꯜꯂꯛꯄꯁꯨ ꯅꯠꯇꯦ ꯃꯤꯅ ꯄꯤꯔꯛꯄ ꯌꯨ ꯒꯤꯂꯥꯁ ꯑꯃꯅ ꯃꯤꯒꯤ ꯊꯕꯛ ꯍꯦꯛꯇ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯑꯉꯥꯡ ꯅꯪ ꯀꯩ ꯈꯪꯉꯤ ꯆꯠꯂꯣ ꯆꯪꯈ꯭ꯔꯣ ꯑꯗꯨꯒꯅꯦ ꯂꯨꯄꯥ 50 ꯄꯨꯊꯣꯔꯣ ꯆꯠꯂꯣ ꯂꯨꯄꯥ 50 ꯈꯛꯇ ꯄꯨꯊꯣꯔꯣꯕ ꯀꯥꯏꯗꯤ ꯁꯦꯜꯅꯣ ꯇꯥꯆꯧ ꯆꯦꯡ ꯐꯥꯎꯕ ꯂꯩꯇꯗꯅ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯁꯦ ꯇꯥꯆꯧ ꯈꯪꯗꯕ꯭ꯔꯣ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯛꯄꯗ ꯑꯆꯧꯕꯗꯣ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯁꯤꯟꯈꯤ ꯑꯗꯨꯒ ꯂꯦꯝꯕꯤꯒꯤ ꯎꯄꯨꯗꯒꯤ ꯐꯅꯦꯛ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯊꯣꯔꯛꯏ ꯃꯗꯨꯗ ꯂꯦꯝꯕꯤꯅ ꯈꯥꯝꯕꯗ ꯑꯆꯧꯕꯅ ꯂꯦꯝꯕꯤꯕꯨ ꯏꯟꯊꯨꯔꯝꯂꯒ ꯆꯠꯈꯤ ꯂꯦꯝꯕꯤꯁꯨ ꯀꯞꯇꯨꯅ ꯂꯩꯍꯧꯏ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯦꯝꯕꯤꯗꯨ ꯏꯃꯨꯡꯗ ꯐꯝꯂꯒ ꯀꯇꯥ ꯄꯥꯏꯗꯨꯅ ꯐꯤ ꯂꯣꯜꯂꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯊꯣꯡ ꯑꯗꯣ ꯑꯃꯨꯛ ꯍꯥꯡ ꯑꯃꯨꯛ ꯂꯣꯟ ꯇꯧꯔꯛꯈꯤ ꯃꯗꯨꯗ ꯂꯦꯝꯕꯤꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯕꯨ ꯃꯥꯅ ꯊꯣꯛꯂꯛꯄꯗꯗꯤ ꯀꯩꯁꯨ ꯂꯩꯔꯝꯗꯦ ꯂꯦꯝꯕꯤ ꯀꯤꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯏ ꯑꯗꯨꯕꯨ ꯃꯥꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗꯗꯤ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯕ ꯂꯥꯏꯙꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯅꯨꯄꯤ ꯑꯃ ꯃꯥꯒꯤ ꯀꯥꯇꯥ ꯑꯗꯣ ꯂꯣꯟꯗꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯊꯨꯒꯥꯏꯒꯅꯤ ꯑꯩꯅ ꯏꯃꯨꯡꯁꯦ ꯂꯣꯏꯅ ꯊꯨꯒꯥꯏꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯞꯅ ꯅꯣꯛꯑꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯦꯝꯕꯤꯗꯤ ꯀꯟꯅ ꯂꯥꯎꯔꯒ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯕꯨꯡꯉꯣꯁꯨ ꯊꯕꯛ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯕꯗꯒꯤ ꯂꯦꯝꯕꯤꯅ ꯂꯥꯎꯕꯗꯣ ꯇꯥꯈꯤ ꯃꯗꯨ ꯇꯥꯕꯗꯒꯤ ꯏꯕꯨꯡꯉꯣ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯆꯟꯅꯨꯄꯤ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯕꯨ ꯂꯦꯝꯕꯤꯗꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯏꯕꯨꯡꯉꯣꯅ ꯍꯧꯒꯠꯇꯨꯅ ꯂꯦꯝꯕꯤꯕꯨ ꯏꯁꯤꯡ ꯊꯥꯔꯒ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯂꯦꯝꯕꯤꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ ꯃꯗꯨꯗ ꯏꯕꯨꯡꯉꯣꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯨꯕꯗ ꯂꯦꯝꯕꯤꯅ ꯃꯥꯅ ꯍꯧꯖꯤꯛ ꯎꯈꯤꯕꯁꯤꯡꯗꯣ ꯇꯝꯈꯤ ꯃꯗꯨꯗ ꯏꯕꯨꯡꯉꯣꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗ
ꯅꯪꯅ ꯅꯊꯟꯇ ꯂꯩꯕꯗꯨꯗ ꯀꯤꯕꯗꯒꯤ ꯄꯪꯈꯟ ꯈꯟꯕꯅꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯟꯅꯨꯄꯤꯅ ꯀꯤꯔꯤꯕꯗꯣ ꯊꯦꯝꯖꯤꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯅꯨꯃꯤꯠ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯆꯧꯕꯗꯣ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ ꯑꯗꯨꯗ ꯏꯕꯨꯡꯉꯣꯅ ꯉꯔꯥꯡ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯇꯥꯆꯧ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯑꯆꯧꯕꯅ ꯑꯩꯅ ꯍꯜꯂꯛꯏꯁꯤꯅꯤ ꯅꯪꯉꯣꯟꯗ ꯑꯩ ꯄꯥꯅꯧ ꯍꯥꯏꯕ꯭ꯔꯣ ꯅꯪꯉꯣꯟꯗ ꯑꯩ ꯄꯥꯅꯧ ꯍꯥꯏꯗꯦ ꯆꯠꯂꯣ ꯇꯥꯆꯧ ꯀꯩꯅꯣ ꯇꯥꯆꯧꯅ ꯋꯥ ꯁꯥꯡꯅ ꯈꯪꯗ꯭ꯔꯤꯕꯁꯤꯕꯣ ꯂꯩꯀꯥꯏꯅ ꯇꯥꯆꯧꯕꯨ ꯑꯄꯪꯕꯒꯨꯝ ꯁꯤꯖꯤꯟꯅꯔꯤꯕꯁꯦ ꯈꯪꯗꯕ꯭ꯔꯣ ꯇꯥꯆꯧꯕꯣ ꯑꯉꯥꯡꯅ ꯀꯩ ꯈꯪꯉꯤ ꯀꯩ ꯈꯪꯒꯦꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ 이붕어부 풀음이 아두가 이문가 쌍키 아숨나 마따마두 허크리 누미당기 마땀니 렘비두 싹 통리 마두다 이붕어수 쌍이 아두가 렘비다 하이라미 렘비에 이철부 양 와브로 타모야 아이키 수와디 따자우나 기아스 그땅 따람라바디 깨라 누마이가다바 따자우세 한당마라 이홍홍이 하나 떠우다바 타복 마야마 멋다we 타모야 아이수 칼리바니 ꯐꯔꯦ ꯐꯔꯦ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯣ ꯑꯩꯅꯦ ꯇꯥꯆꯧꯗꯣ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯌꯦꯡꯉꯨꯈꯤꯒꯦ ꯍꯣꯏ ꯇꯥꯃꯣ ꯌꯥꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯕꯨꯡꯉꯣꯗꯣ ꯈꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯈꯤ ꯏꯕꯨꯡꯉꯣꯅ ꯈꯣꯟꯊꯣꯡꯂꯣꯝꯗ ꯂꯥꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯃꯥꯡꯗ ꯁꯝꯂꯒ ꯒꯝ ꯆꯠꯈꯤ ꯃꯗꯨꯗ ꯏꯕꯨꯡꯉꯣꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯁꯝ ꯃꯅꯥ ꯆꯞ ꯆꯨꯡꯉꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯥꯜꯂꯒ ꯆꯠꯈꯤꯕ ꯑꯗꯣꯝꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯤ ꯃꯗꯨꯗꯒꯤ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯛꯄꯒꯨꯝ ꯃꯁꯥ ꯑꯗꯨꯗ ꯈꯪ ꯏꯪꯕ ꯑꯃ ꯊꯦꯡꯅꯏ ꯃꯗꯨꯗ ꯏꯕꯨꯡꯉꯣꯅ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯂꯒ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯌꯥꯜꯂꯛꯏꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯃꯗꯨꯗꯒꯤ ꯃꯥꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯆꯧꯕꯗꯣ ꯃꯥꯒꯤ ꯃꯃꯥꯡꯗ ꯆꯩꯇꯨꯞ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯞꯂꯒ ꯃꯉꯣꯟꯗ ꯈꯥꯅ ꯌꯦꯡꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯏꯕꯨꯡꯉꯣꯅ ꯇꯥꯆꯧ ꯀꯩꯅꯣ ꯇꯥꯆꯧꯅ ꯇꯧꯔꯤꯗꯨꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯆꯪꯂꯨꯕꯗ ꯑꯆꯧꯕꯅ ꯆꯩꯇꯨꯞ ꯑꯗꯨꯅ ꯏꯕꯨꯡꯉꯣꯒꯤ ꯃꯀꯣꯛꯇ ꯀꯟꯊꯔꯛꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯤꯉꯩ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯅꯨꯄꯥ ꯑꯃꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯊꯦꯡꯅꯕꯗꯒꯤ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯕꯨꯡꯉꯣꯅ ꯑꯃꯨꯛ ꯍꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯍꯥꯛ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯑꯆꯧꯕꯗꯤ ꯂꯩꯕ ꯎꯔꯝꯗꯦ ꯃꯁꯤꯗ ꯃꯥꯅ ꯀꯨꯌꯦꯡ ꯆꯦꯡꯏ ꯃꯗꯨꯗ ꯂꯦꯝꯕꯤꯅ ꯇꯥꯃꯣ ꯌꯥꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯏꯕꯨꯡꯉꯣꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯗ ꯇꯝꯈꯤ ꯃꯗꯨꯗ ꯂꯦꯝꯕꯤꯅ ꯇꯥꯆꯧꯗꯤ ꯌꯨꯝꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯏꯕꯨꯡꯉꯣꯅ ꯌꯥꯝꯅ ꯆꯤꯡꯅꯕ ꯍꯧꯔꯛꯈꯤ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯗꯣ ꯃꯍꯥꯛꯅ ꯈꯪꯈꯤ ꯑꯗꯨꯕꯨ ꯃꯆꯟꯅꯨꯄꯤ ꯂꯦꯝꯕꯤꯗꯗꯤ ꯀꯤꯈꯤꯅꯤ ꯈꯟꯗꯨꯅ ꯍꯥꯏꯔꯝꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯌꯨꯝ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯂꯩꯕ ꯍꯅꯨꯕꯤ ꯑꯃ ꯏꯕꯨꯡꯉꯣꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ ꯑꯗꯨꯒ ꯄꯥꯎ ꯈꯔ ꯇꯝꯈꯤ 이붕어 ꯅꯪꯅ ꯁꯣꯛꯂꯤꯕꯁꯤꯕꯨ ꯅꯪꯒꯤ ꯇꯥꯆꯧꯅꯅꯤ ꯍꯥꯏꯕ ꯑꯕꯣ ꯑꯩ ꯇꯥꯆꯧꯗꯣ ꯌꯦꯡꯕ ꯆꯠꯄꯗ ꯇꯥꯆꯧꯅ ꯀꯣꯛꯇ ꯆꯩꯇꯨꯞꯅ ꯊꯣꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯇꯥꯆꯧꯗꯤ ꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯤꯕ ꯑꯗꯨꯅ ꯀꯝꯗꯧꯔꯤꯕ ꯖꯥꯠꯅꯣ ꯑꯕꯣ ꯑꯩꯁꯨ ꯃꯗꯨꯅꯤ ꯈꯜꯂꯤꯕꯁꯤ ꯇꯥꯆꯧꯁꯨ ꯃꯍꯧꯁꯥꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ ꯑꯕꯣꯛꯁꯦ ꯋꯥ ꯑꯃ ꯍꯥꯏꯒꯦꯗꯅ ꯇꯧꯕꯅꯤ ꯑꯕꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ ꯃꯈꯥꯔꯣꯝꯒꯤ ꯅꯃꯥꯆꯧꯕꯤ ꯇꯝꯐꯥꯗꯣ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯃꯁꯝ ꯁꯥꯡꯕꯤ ꯅꯨꯄꯤ ꯑꯃ ꯃꯈꯣꯏꯒꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯂꯥꯛꯂꯒ ꯅꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯅꯥꯀꯟꯒꯤ ꯋꯥꯔꯛ ꯑꯁꯤꯗ ꯆꯪꯈꯤ ꯍꯥꯏꯅꯦ ꯑꯕꯣ ꯑꯩꯁꯨ ꯃꯗꯨꯒꯤ ꯈꯜꯂꯝꯂꯤꯕꯅꯤ ꯌꯨꯝꯁꯦ ꯀꯩ ꯇꯧꯕ ꯌꯥꯎꯕ ꯖꯥꯠꯅꯣ ꯍꯥꯏꯗꯅ ꯉꯁꯥꯏꯗꯒꯤ ꯈꯜꯂꯝꯂꯤꯕꯅꯤ ꯑꯃꯥꯏꯕ ꯑꯃꯇꯪ ꯇꯥꯟꯅꯕꯅ ꯐꯗꯣꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯃꯥꯏꯕ ꯑꯃ ꯌꯥꯝ ꯊꯨꯅ ꯇꯥꯟꯅꯅꯕ ꯇꯧ ꯅꯈꯣꯏꯒꯤ ꯌꯨꯝꯁꯦ ꯇꯤꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯂꯩꯕ ꯃꯥꯜꯂꯤ ꯍꯣꯏ ꯑꯕꯣ ꯑꯩ ꯇꯥꯟꯅꯖꯔꯒꯦ ꯑꯗꯨꯗꯤ ꯅꯕꯣꯛ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯑꯕꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯑꯍꯜ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯤ ꯑꯗꯨꯒ ꯏꯕꯨꯡꯉꯣꯁꯨ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯒꯤ ꯐꯃꯨꯡꯗ ꯆꯪꯂꯛꯂꯒ ꯋꯥꯈꯜ ꯇꯧꯏ ꯑꯩꯒꯤ ꯏꯃꯨꯡꯁꯤꯅ ꯀꯅꯥꯗ ꯀꯔꯤ ꯇꯧꯔꯨꯗꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯃꯇꯥꯡ ꯑꯗꯨꯗ ꯂꯦꯝꯕꯤ ꯆꯪꯏ ꯑꯗꯨꯒ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯔꯝꯃꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯕ ꯏꯕꯨꯡꯉꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯑꯗꯨꯒ ꯏꯉꯛ ꯉꯛꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯂꯦꯝꯕꯤꯅ ꯑꯃꯨꯛꯀꯁꯨ ꯆꯥꯛ ꯆꯥꯅꯅꯕ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯃꯤꯟꯅꯈꯤ ꯑꯗꯨꯕꯨ ꯑꯆꯧꯕꯗꯤ ꯌꯨꯝꯗ ꯍꯜꯂꯛꯈꯤꯗꯦ ꯅꯣꯡꯃ ꯂꯦꯝꯕꯤꯒ ꯆꯥꯛ ꯆꯥꯃꯤꯟꯅꯈꯤꯕꯤ ꯃꯃꯥꯟꯅꯕꯤ ꯑꯗꯣ ꯂꯦꯝꯕꯤ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗ ꯂꯦꯝꯕꯤꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯜꯂꯝꯃꯤ ꯃꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯂꯣꯏꯔꯕ꯭ꯔꯣ ꯍꯩꯃꯥ ꯅꯪ ꯂꯥꯛꯏꯔꯣ ꯀꯥꯈꯠꯂꯛꯑꯣ ꯂꯥꯛꯏꯅꯦ ꯑꯩꯈꯣꯏꯒꯤꯅꯦ ꯉꯁꯥꯏꯗꯣ
ꯕꯕꯥꯅ ꯉꯥ ꯃꯔꯨꯝ ꯂꯧꯔꯛꯑꯦꯕ ꯇꯨ ꯌꯥꯝ ꯌꯥꯝꯃꯤ ꯖꯥꯠꯅꯤ ꯑꯗꯨꯗꯣ ꯊꯣꯡꯕ ꯑꯗꯨꯒꯤ ꯑꯩꯅꯅꯦ ꯊꯣꯡꯕ ꯂꯣꯏꯔꯕ ꯀꯥꯟꯗ ꯇꯦꯡꯀꯨꯠ ꯑꯆꯧꯕꯁꯦ ꯂꯧꯊꯣꯛꯑꯒ ꯅꯪꯒꯤꯅꯦꯅ ꯏꯟꯁꯥꯡꯁꯤ ꯄꯨꯔꯛꯏꯕꯅꯤ ꯑꯦ ꯀꯩꯒꯤꯅꯣ ꯌꯥꯝ ꯄꯨꯔꯛꯏꯁꯤꯕꯣ ꯏꯕꯦꯝꯃ ꯅꯁꯥꯗꯣ ꯌꯥꯗ꯭ꯔꯦꯅꯦ ꯆꯥꯛꯇꯣ ꯈꯔ ꯌꯥꯝꯅ ꯆꯥꯎꯀꯣ ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣꯏꯗꯤ ꯆꯥꯃꯟꯗꯅꯅꯦ ꯑꯣꯛꯄꯤ ꯃꯥꯜꯂꯤꯁꯦ ꯑꯁ ꯅꯪꯅ ꯍꯦꯛ ꯉꯥꯡꯕꯁꯤꯃ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯊꯦꯡꯉꯤ ꯆꯥꯛꯁꯨ ꯂꯥꯝꯃꯦꯕ ꯍꯣꯏ ꯆꯥꯊꯣꯛꯎꯔꯣ ꯐꯖꯅ ꯆꯠꯂꯨꯀꯣ ꯍꯣꯏ ꯑꯁꯨꯝꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥꯟꯅꯕꯤꯗꯣ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯂꯦꯝꯕꯤ ꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯂꯦꯝꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯆꯪꯁꯤꯜꯂꯒ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯅꯨꯄꯤ ꯑꯗꯣ ꯂꯦꯝꯕꯤꯒꯤ ꯁꯛꯇꯝꯗ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯇꯨꯅ ꯃꯌꯥꯗ ꯏ ꯇꯩꯗꯨꯅ ꯅꯨꯛꯂꯛꯏ ꯃꯗꯨꯗ ꯂꯦꯝꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯣ ꯀꯟꯅ ꯂꯥꯎꯗꯨꯅ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯦꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯦꯝꯕꯤꯅ ꯀꯅꯥꯅꯣ ꯂꯥꯎꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯗꯨꯗꯒꯤ ꯂꯦꯝꯕꯤ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯑꯗꯨꯒ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯃꯕꯨꯡ ꯌꯥꯏꯃ ꯏꯕꯨꯡꯉꯣ ꯀꯧꯁꯤꯜꯂꯒ ꯆꯥꯛ ꯆꯥꯃꯤꯟꯅꯈꯤ ꯑꯗꯨꯒ ꯇꯨꯝꯕ ꯆꯪꯅꯈꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯏꯕꯨꯡꯉꯣꯒꯤ ꯃꯃꯪꯗ ꯃꯌꯥꯝꯕ ꯑꯆꯧꯕꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯅꯈꯣꯏ ꯑꯩ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯑꯣꯛꯇꯕ ꯅꯌꯥꯝꯕꯅꯤ ꯑꯩ ꯆꯠꯂꯒꯦ ꯃꯗꯨꯗ ꯏꯕꯨꯡꯉꯣꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯇꯨꯅ ꯇꯥꯆꯧ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯑꯝꯃꯤ ꯂꯦꯝꯕꯤꯁꯨ ꯃꯤꯀꯞ ꯊꯣꯔꯛꯑꯗꯨꯅ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯇꯥꯃꯣ ꯌꯥꯏ ꯀꯩꯗꯧꯔꯒꯦ ꯇꯥꯆꯧꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯥꯎꯔꯝꯃꯦ ꯑꯁ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯇꯥꯃꯣ ꯌꯥꯏꯅ ꯃꯪꯗ ꯄꯪꯎ ꯎꯕ ꯑꯣꯏꯔꯝꯅꯤꯌꯦ ꯑꯩ ꯍꯌꯦꯡꯅ ꯇꯥꯆꯧꯗꯣ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯇꯨꯝꯊꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯃ ꯏꯕꯨꯡꯉꯣꯒꯤ ꯌꯨꯝꯗ ꯍꯥꯊꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯄꯥꯈꯠꯅ ꯏꯕꯨꯡꯉꯣꯕꯨ ꯀꯧꯏ ꯗꯥꯏꯕꯨꯡꯉꯣ ꯃꯗꯨꯗ ꯏꯕꯨꯡꯉꯣ ꯆꯦꯟꯊꯣꯔꯛꯑꯒ ꯊꯣꯏꯕ ꯀꯩꯗꯧꯔꯒꯦ ꯇꯥꯆꯧꯗꯣ ꯇꯥꯃꯣꯌꯥꯏ ꯍꯣꯏꯒꯤ ꯀꯣꯟꯊꯣꯡ ꯆꯪꯐꯝꯒꯤꯗꯨꯗ ꯇꯥꯗꯨꯅ ꯂꯩꯍꯧꯔꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯂꯦꯝꯕꯤ ꯇꯥꯃꯣꯌꯥꯏ ꯀꯩꯗꯧꯔꯒꯦ ꯂꯥꯛꯑꯣ ꯊꯣꯛꯂꯛꯑꯣ ꯑꯁꯨꯝꯅ ꯂꯦꯝꯕꯤꯒ ꯏꯕꯨꯡꯉꯣꯒ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯕꯨ ꯑꯆꯧꯕꯗꯤ ꯀꯣꯟꯊꯣꯡ ꯃꯄꯥꯟ ꯑꯗꯨꯗ ꯊꯋꯥꯏ ꯌꯥꯎꯗꯕ ꯃꯁꯥ ꯑꯗꯣ ꯏꯇꯤꯡ ꯇꯤꯡꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯂꯦꯝꯕꯤꯅ ꯀꯣꯟꯗꯨꯅ ꯃꯕꯨꯡ ꯑꯆꯧꯕꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ ꯏꯕꯨꯡꯉꯣꯁꯨ ꯃꯄꯤ ꯑꯗꯣ ꯂꯦꯞꯇꯅ ꯁꯤꯟꯊꯖꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯗꯤ ꯏꯕꯨꯡꯉꯣꯒ ꯄꯨꯟꯅ ꯇꯧꯗꯨꯅ ꯑꯆꯧꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯕꯨꯡꯉꯣꯗꯣ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯆꯟꯅꯨꯄꯤꯁꯤꯡꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯈꯟꯈꯤ ꯌꯨꯝꯁꯤꯒꯤ ꯑꯍꯣꯡꯕ ꯂꯥꯛꯍꯜꯂꯤꯕ ꯃꯤ ꯑꯗꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯒꯅꯤ ꯃꯗꯨꯗ ꯈꯪꯕ ꯀꯥꯟꯗ ꯃꯤ ꯑꯗꯣ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯗꯨꯅ ꯁꯤꯡꯗꯨꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯣ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯦꯝꯕꯤ ꯆꯥꯛ ꯊꯣꯡꯂꯤ ꯑꯗꯨꯒ ꯏꯕꯨꯡꯉꯣꯁꯨ ꯐꯝꯂꯒ ꯀꯔꯤꯒꯨꯝꯕ ꯑꯁꯨꯝ ꯈꯜꯂꯤ ꯂꯦꯝꯕꯤꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯊꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯣꯡ ꯊꯤꯜꯂꯛꯂꯝꯃꯤ ꯃꯗꯨꯗ ꯂꯦꯝꯕꯤꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯈꯤ ꯃꯗꯨꯗ ꯊꯣꯡ ꯊꯤꯜꯂꯝꯕ ꯑꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯗꯨꯗ ꯂꯦꯝꯕꯤꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯀꯁꯨ ꯆꯥꯛ ꯊꯣꯡꯉꯤ ꯑꯗꯨꯕु ꯍꯧꯖꯤꯛ ꯊꯣꯡ ꯊꯤꯜꯂꯛꯄ ꯑꯗꯨꯒꯨꯝꯅ ꯊꯣꯡ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯊꯤꯜꯂꯛꯂꯝꯃꯤ ꯂꯦꯝꯕꯤꯅ ꯑꯃꯨꯛꯀꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯁꯤꯗꯒꯤ ꯂꯦꯝꯕꯤꯅ ꯍꯧꯒꯠꯂꯛꯂꯒ ꯊꯣꯡ ꯑꯗꯣ ꯍꯥꯡꯒꯦ ꯇꯧꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯥꯒꯤ ꯇꯨꯡꯗ ꯆꯠꯈꯤꯕꯒꯤ ꯁꯥꯍꯨꯝ ꯐꯪꯈꯤ ꯃꯗꯨꯗ ꯂꯦꯝꯕꯤ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯍꯥꯛꯅ ꯑꯃꯨꯛ ꯊꯣꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯄꯗ ꯊꯣꯡ ꯑꯗꯨꯒꯤ ꯄꯣꯅꯥ ꯑꯗꯣ ꯃꯇꯣꯝꯇ ꯍꯥꯡꯗꯣꯛꯆꯔꯝꯃꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯨꯁꯨ ꯃꯇꯣꯝꯇ ꯀꯟꯅ ꯍꯥꯡꯗꯣꯔꯛꯏ ꯃꯗꯨꯗ ꯂꯦꯝꯕꯤ ꯊꯣꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯗꯨ ꯎꯕꯗ ꯂꯦꯝꯕꯤ ꯄꯨꯡꯉꯛ ꯉꯛꯈꯤ ꯂꯦꯝꯕꯤꯅ ꯊꯣꯡ ꯑꯗꯨ ꯃꯇꯣꯝꯇ ꯀꯟꯅ ꯍꯥꯡꯗꯣꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯣꯡꯂꯣꯝꯗ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯑꯍꯜ ꯑꯆꯧꯗꯣ ꯐꯤꯉꯧ ꯁꯦꯠꯇꯨꯅ ꯃꯍꯥꯛꯄꯨ ꯂꯥꯞꯅ ꯀꯧꯕꯗꯣ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯔꯪ ꯑꯃꯗ ꯂꯩꯈꯤꯕꯗꯧꯅ ꯑꯆꯧꯕꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯇꯧꯏ ꯃꯗꯨꯗ ꯏꯕꯨꯡꯉꯣꯅ ꯈꯪꯍꯧꯗꯅ ꯂꯦꯝꯕꯤꯒꯤ ꯃꯈꯨꯠꯇꯣ ꯇꯥꯞ ꯐꯥꯔꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯤꯡꯁꯤꯜꯂꯤ ꯃꯗꯨꯗ ꯂꯦꯝꯕꯤ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯏ ꯑꯗꯨꯒ ꯇꯥꯃꯣ ꯌꯥꯏ ꯑꯩ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯃꯗꯨꯗ ꯏꯕꯨꯡꯉꯣꯅ ꯊꯣꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯝꯃꯤ ꯃꯗꯨꯗ ꯏꯕꯣꯆꯧꯕꯗꯣ ꯏꯕꯨꯡꯉꯣꯗ ꯃꯃꯤꯠ ꯐꯩꯅ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯂꯩꯊꯣꯛꯂꯒ ꯆꯠꯈꯤ ꯃꯗꯨꯗ ꯂꯦꯝꯕꯤꯅ ꯇꯥꯃꯣ ꯌꯥꯏ ꯑꯩ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯣꯝꯗ ꯆꯠꯀꯦ ꯇꯧꯔꯤꯗꯨꯕꯣ ꯑꯩ ꯒ꯭ꯌꯥꯟ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯇꯥꯆꯧꯅ ꯂꯥꯛꯑꯣꯅ ꯑꯩꯕꯨ ꯀꯧꯕꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤꯗꯣ ꯇꯥꯆꯧ ꯅꯠꯇꯦ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯈꯪꯅꯕ ꯑꯁꯤꯕ ꯄꯨꯕ ꯂꯥꯏ ꯈꯝꯅꯨ ꯀꯣꯏꯂꯣꯟꯕꯤ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤꯅꯦ ꯃꯇꯨꯡꯗꯅꯦ
ꯅꯪ ꯊꯣꯛꯄ ꯌꯥꯗꯦꯀꯣ ꯍꯣꯏ ꯇꯥꯃꯣ ꯌꯥꯏ ꯑꯁꯨꯝꯅ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕ ꯑꯗꯨꯗ ꯂꯦꯝꯕꯤꯗꯣ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯦꯝꯕꯤꯒ ꯏꯕꯨꯡꯉꯣꯒ ꯆꯥꯛ ꯑꯗꯣ ꯊꯣꯡꯃꯤꯟꯅꯔꯒ ꯆꯥꯊꯣꯛꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯨꯡꯉꯣꯒꯤ ꯌꯨꯝꯊꯪꯅꯕꯤ ꯍꯟꯅꯨꯕꯤ ꯑꯗꯣ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯑꯃꯥꯏꯕꯤ ꯀꯧꯗꯨꯅ ꯁꯦꯜ ꯍꯨꯜꯂꯒ ꯌꯨꯝꯒꯤ ꯃꯔꯝꯗ ꯈꯔ ꯍꯥꯏꯍꯜꯂꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯈꯔ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯂꯩꯐꯥꯎ ꯇꯧꯕꯗ ꯐꯥꯎꯔꯛꯈꯤ ꯃꯗꯨꯗ ꯍꯟꯅꯨꯕꯤ ꯑꯗꯣ ꯆꯤꯡꯅꯕꯅ ꯄꯤꯛ ꯊꯜꯂꯝꯃꯤ ꯃꯍꯥꯛꯅ ꯏꯕꯨꯡꯉꯣꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯌꯨꯝꯊꯪꯅꯔꯤꯕꯤ ꯍꯟꯅꯨꯕꯤ ꯑꯗꯣ ꯏꯕꯨꯡꯉꯣꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯂꯦꯝꯕꯤꯗ ꯏꯕꯨꯡꯉꯣ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯂꯦꯝꯕꯤꯅ ꯑꯕꯣꯛ ꯇꯥꯃꯣ ꯌꯥꯏꯗꯣ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤꯗꯤ ꯍꯜꯂꯛꯈꯤꯔꯣꯏ ꯍꯥꯏꯔꯝꯃꯤ ꯊꯕꯛꯇꯣ ꯈꯔ ꯌꯥꯝꯕ ꯃꯥꯜꯂꯤ ꯃꯥꯅ ꯁꯨꯔꯤꯕꯗꯨꯕꯨ ꯀꯔꯤ ꯊꯕꯛꯅꯣꯅꯦꯍꯦ ꯑꯩꯁꯨ ꯈꯪꯗꯦ ꯑꯕꯣꯛ ꯑꯩꯅ ꯀꯔꯤ ꯊꯕꯛꯅꯣ ꯍꯪꯕꯗ ꯍꯥꯏꯌꯨ ꯌꯥꯗꯦꯕꯣ ꯑꯩꯁꯨ ꯅꯪ ꯇꯥꯃꯣ ꯌꯥꯏꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯣ ꯅꯪ ꯇꯥꯃꯣ ꯌꯥꯏꯗꯤ ꯂꯩꯔꯝꯗ꯭ꯔꯦꯗꯅ ꯍꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯂꯦꯝꯕꯤꯅ ꯋꯥ ꯑꯗꯣ ꯍꯪꯂꯛꯇꯅꯕ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯂꯦꯝꯕꯤꯁꯨ ꯃꯃꯣꯟ ꯅꯣꯛꯂꯒ ꯑꯕꯣꯛꯄꯨ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯆꯥꯗ꯭ꯔꯤꯗ ꯅꯪ ꯇꯥꯃꯣ ꯌꯥꯏꯗꯣ ꯍꯥꯟꯅ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤꯗꯅ ꯑꯣ ꯑꯗꯣ ꯑꯕꯣꯛꯈꯣꯏꯒꯤ ꯆꯥꯛꯇꯤ ꯊꯣꯡꯍꯧꯔꯕ꯭ꯔꯣ ꯊꯣꯡꯍꯧꯗ꯭ꯔꯤ ꯏꯁꯨ ꯅꯨꯄꯥꯅꯦꯅ ꯇꯧꯔꯤꯗꯨꯅꯅꯦ ꯈꯪꯗ꯭ꯔꯦꯗ ꯅꯨꯄꯤ ꯄꯨꯁꯜꯂꯛꯎ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯕꯣꯛꯅꯅꯦ ꯃꯤꯠꯁꯦ ꯎꯗ ꯎꯗ ꯊꯣꯡꯕꯁꯦ ꯃꯥꯕꯨ ꯆꯥꯕ ꯌꯥꯔꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯑꯕꯣꯛ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯊꯣꯡꯗ꯭ꯔꯤꯌꯦ ꯑꯕꯣꯛꯈꯣꯏꯒꯤꯗ ꯍꯥꯟꯅ ꯊꯣꯡꯕꯤꯔꯒꯦ ꯍꯅꯨꯕꯤ ꯑꯗꯨꯅ ꯂꯦꯝꯕꯤꯕꯨ ꯍꯥꯟꯅꯗꯒꯤꯁꯨ ꯃꯁꯨꯅꯨꯄꯤ ꯑꯣꯏꯅꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯂꯦꯝꯕꯤꯅ ꯆꯥꯛ ꯊꯣꯡꯉꯝꯃꯒꯦ ꯍꯥꯏꯕꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯣꯏ ꯊꯣꯡꯂꯨꯔꯁꯤ ꯅꯪꯁꯨ ꯑꯩꯈꯣꯏꯗ ꯑꯁꯨꯝ ꯆꯥꯔꯁꯤꯀꯣ ꯍꯣꯏ ꯑꯕꯣꯛ ꯍꯩ ꯉꯥꯏꯈꯣꯅꯦ ꯅꯪ ꯇꯥꯃꯣ ꯌꯥꯏ ꯂꯩꯇ꯭ꯔꯗꯤ ꯅꯪꯗꯤ ꯅꯇꯣꯝꯇ ꯉꯥꯏꯔꯝꯂꯅꯤꯅꯦ ꯀꯔꯝ ꯀꯥꯟꯗꯅꯣꯅꯦ ꯃꯥꯅ ꯆꯠꯈꯤꯕꯗꯨꯕꯣ ꯑꯕꯣꯛ ꯉꯁꯥꯏ ꯑꯌꯨꯛ ꯆꯠꯈꯤꯕꯅꯦ ꯅꯪꯗꯤ ꯅꯇꯣꯝꯇ ꯂꯩꯕ ꯀꯤꯔꯣꯏꯗ꯭ꯔꯣ ꯈꯪꯗꯦ ꯑꯕꯣꯛ ꯌꯨꯝꯁꯤꯗꯅ ꯃꯔꯣꯜ ꯑꯃ ꯍꯟꯗꯛ ꯇꯧꯔꯤꯁꯦ ꯃꯁꯤꯗꯅꯦ ꯑꯩꯗꯤꯅꯦ ꯅꯨꯡꯗꯥꯡ ꯌꯧꯔꯛꯀꯅꯤ ꯈꯟꯕꯗ ꯀꯤꯔꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯕꯣꯛ ꯍꯣꯏꯒꯤꯗ ꯅꯕꯨꯡ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯂꯩꯕ ꯇꯥꯔꯦꯗꯅ ꯑꯕꯣꯛ ꯑꯗꯨꯁꯨ ꯌꯥꯏꯌꯦ ꯂꯦꯝꯕꯤ ꯀꯩꯁꯨ ꯈꯜꯂꯨꯗꯦ ꯑꯗꯨꯒ ꯌꯨꯝꯊꯪꯅꯕꯤ ꯍꯅꯨꯕꯤ ꯑꯗꯨꯒ ꯃꯣꯏꯗ ꯃꯇꯝ ꯈꯔ ꯂꯩꯅꯕ ꯍꯥꯏꯗꯨꯅ ꯆꯠꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯦꯝꯕꯤꯁꯨ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ ꯑꯕꯣꯛ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤꯔꯥ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯁꯨꯅꯨꯄꯥ ꯂꯝꯍꯦꯟ ꯆꯥꯛꯈꯨꯝꯗ ꯄ꯭ꯔꯞ ꯆꯪꯉꯛꯏ ꯑꯗꯨꯒ ꯋꯥꯎ ꯃꯅꯝꯁꯤꯗꯤ ꯑꯕꯣꯛ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯉꯁꯤꯗꯤ ꯑꯩꯅ ꯊꯣꯡꯗꯦꯀꯣ ꯀꯅꯥꯅ ꯊꯣꯡꯉꯤꯕ ꯂꯥꯏꯅꯒ ꯊꯣꯡꯉꯝꯃꯤꯔꯣ ꯑꯕꯣꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯒ ꯅꯣꯛꯂꯤ ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ ꯅꯆꯟ ꯅꯨꯄꯤ ꯂꯦꯝꯕꯤꯅ ꯊꯣꯡꯂꯤꯕꯅꯤꯅꯦ ꯂꯦꯝꯕꯤ ꯅꯪꯅ ꯊꯣꯡꯉꯤꯔꯣ ꯗꯥ ꯂꯝꯍꯦꯟ ꯑꯕꯣꯛꯅ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯊꯣꯡꯉꯝꯕꯅꯤ ꯑꯣ ꯑꯗꯨ ꯀꯩ ꯏꯟꯁꯥꯡꯅꯣ ꯍꯋꯥꯏꯒ ꯀꯪꯃꯦꯠꯀꯅꯤ ꯑꯩꯈꯣꯏ ꯏꯕꯣꯛꯅꯅꯦ ꯅꯍꯥꯟꯗꯒꯤ ꯊꯣꯡꯕꯗꯤꯅꯦ ꯃꯅꯝ ꯅꯨꯡꯁꯤꯕꯗꯤꯅꯦ ꯑꯃꯠꯇ ꯍꯦꯛ ꯉꯝꯗꯦ ꯊꯨꯝꯒꯤ ꯃꯍꯨꯠꯇꯅꯦ ꯆꯤꯅꯤꯒ ꯍꯥꯞꯄꯝꯃꯤ ꯅꯪꯒꯤꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯃꯅꯝ ꯅꯝꯃꯤ ꯑꯩꯅ ꯃꯤꯠꯁꯤ ꯎꯕꯩ ꯎꯗꯕꯩ ꯊꯣꯡꯕꯅꯤꯅ ꯀꯔꯥꯏꯗꯒꯤ ꯍꯥꯎꯔꯗꯒꯦ ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯎꯅꯅꯕ ꯏꯁꯨ ꯅꯨꯄꯤꯗꯣ ꯄꯨꯁꯤꯜꯂꯛꯑꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯕꯣꯛ ꯑꯩꯅ ꯍꯥꯏꯔꯣꯏꯅ ꯍꯥꯏꯗꯕꯅꯤꯕ ꯂꯩꯕꯕꯨꯗꯤ ꯂꯩꯔꯦꯗ ꯀꯅꯥꯅꯣꯅꯦ ꯀꯇꯟ ꯁꯛꯇꯥ ꯅꯪꯉꯣꯟꯗꯕꯨ ꯌꯥꯔꯛꯏꯕ ꯅꯨꯄꯤꯗꯨꯕꯣ ꯍꯥꯏꯒꯨꯝꯗꯅ ꯗꯥ ꯂꯝꯍꯦꯟ ꯀꯅꯥꯅꯣ ꯏꯅꯝꯃꯗꯨꯕꯣ ꯑꯩꯁꯨ ꯃꯁꯛ ꯈꯪꯈ꯭ꯔꯦꯗ ꯌꯥꯔꯦ ꯅꯪꯁꯨ ꯈꯪꯅ ꯈꯪꯁꯤꯟꯅꯗꯕꯒ ꯁꯥꯔꯅꯨ ꯑꯕꯣꯛ ꯗꯥ ꯂꯝꯍꯦꯟꯁꯤ ꯏꯔꯨꯖꯗꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯃꯅꯝꯁꯤꯗꯤ ꯏꯕꯦꯝꯃ ꯀꯨꯃꯥꯡ ꯀꯥꯔꯕꯅꯤ ꯈꯔ ꯉꯥꯡꯉꯨ ꯑꯉꯥꯡ ꯅꯪ ꯆꯩꯅꯤꯅꯨꯀꯣ ꯁꯣꯅꯣ ꯆꯨꯕꯤ ꯗꯥ ꯂꯝꯍꯦꯟ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯅꯨꯀꯣ ꯑꯩꯕꯨ ꯀꯗꯥꯏꯗ ꯁꯣꯅꯣ ꯆꯨꯔꯗꯅ ꯆꯨꯏꯗꯨꯗꯤ ꯑꯗꯨꯗꯤ ꯍꯥꯏꯌꯨꯅꯦ ꯁꯛꯊꯤꯕꯤ ꯅꯪꯕꯨ ꯀꯅꯥꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯤꯔꯛꯀꯦꯕ ꯍꯥꯏꯖꯔꯛꯄꯗꯣ ꯏꯕꯨꯡꯉꯣ ꯑꯩꯅ ꯌꯥꯕꯤꯗꯕꯒꯤ ꯋꯥꯅꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯝꯍꯦꯟ ꯄꯥꯈꯠꯅ ꯍꯣꯏ ꯌꯥꯔꯨꯅꯨꯀꯣ ꯅꯪꯒꯤꯗꯤ ꯑꯩ ꯁꯦꯝꯕꯤꯒꯦꯕ ꯌꯥꯖꯔꯦ ꯁꯦꯝꯕꯤꯔꯅꯨ ꯅꯨꯄꯥ ꯁꯦꯝꯃꯤꯅꯤꯅ ꯗꯥ ꯂꯝꯍꯦꯟꯗꯧꯅ ꯌꯥꯝꯅ ꯇꯟꯕ ꯁꯨꯡꯂꯨꯖꯗꯕ ꯑꯣꯏꯔꯝꯕꯗꯤ ꯀꯝꯗꯧꯕ ꯆꯨꯝꯃꯤ ꯏꯆꯨꯅ ꯍꯥꯏꯕ ꯂꯝꯍꯦꯟ ꯆꯠꯂꯣ ꯏꯔꯨꯖꯊꯣꯛꯎꯔꯣ ꯑꯕꯣꯛ ꯑꯩ ꯆꯥꯛ ꯍꯥꯟꯅ ꯆꯥꯈꯤꯅꯤ ꯑꯗꯨꯒ ꯂꯨꯖꯒꯦꯕ ꯑꯩꯗꯤ ꯗꯥ ꯂꯝꯍꯦꯟꯅ ꯏꯔꯨꯖꯗ꯭ꯔꯤꯈꯩ ꯆꯥꯛ ꯊꯤꯔꯛꯑꯣꯏ
ꯊꯤꯔꯨꯅꯨ ꯃꯁꯦ ꯏꯔꯨꯖꯗ꯭ꯔꯤ ꯐꯥꯎꯕ ꯆꯥꯛꯀ ꯄꯤꯖꯔꯣꯏꯗꯕꯅꯤ ꯑꯁ ꯅꯣꯏꯁꯤꯗꯤꯕ ꯂꯨꯖꯔꯣꯒꯦ ꯆꯥꯛ ꯊꯤꯔꯝꯃꯣ ꯃꯤ ꯂꯥꯝꯃ ꯀꯥꯟꯁꯤꯗ ꯍꯩꯃꯥ ꯉꯥꯡꯗꯅ ꯂꯩꯔꯅꯨꯅꯦ ꯅꯪꯕꯣ ꯑꯁ ꯆꯠꯂꯒꯦꯕ ꯀꯩꯗꯧꯔꯒꯦꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯝꯍꯦꯟꯗꯣ ꯏꯔꯨꯖꯕ ꯆꯠꯈꯤ ꯑꯗꯨꯒ ꯂꯦꯝꯕꯤꯒ ꯍꯅꯨꯕꯤ ꯑꯗꯨꯒꯁꯨ ꯂꯝꯍꯦꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯦꯡꯂꯒ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯣ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯦꯝꯕꯤꯗꯨ ꯆꯥꯛ ꯊꯣꯡꯕꯒꯤ ꯈꯨꯖꯨꯝ ꯍꯩꯗꯣꯛꯅꯤꯡꯉꯩ ꯂꯥꯞꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯊꯣꯡ ꯑꯗꯨꯗ ꯈꯣꯔꯣꯛ ꯈꯣꯠꯄꯗꯣ ꯎꯔꯝꯃꯤ ꯂꯦꯝꯕꯤ ꯃꯗꯨ ꯎꯕꯗ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯃꯗꯨꯗ ꯂꯝꯍꯦꯟ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄꯗ ꯂꯦꯝꯕꯤꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯊꯣꯛꯅꯔꯒ ꯇꯨꯝꯕ ꯆꯪꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯟꯗ꯭ꯔꯅ ꯂꯦꯝꯕꯤꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯣ ꯈꯪꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯃ ꯇꯧꯔꯝꯃꯤ ꯂꯩꯀꯥꯏꯁꯤꯗ ꯅꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯥꯒꯤ ꯌꯨꯝꯗꯒꯤ ꯄꯔꯞ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯈꯔ ꯄꯨꯜꯂꯒ ꯂꯝꯍꯦꯟ ꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗ ꯂꯦꯝꯕꯤꯒ ꯂꯝꯍꯦꯟꯒꯗꯣ ꯃꯥꯡꯒꯣꯟꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯟꯗ꯭ꯔꯅ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯂꯩꯀꯥꯏꯒꯤ ꯄꯣꯁ ꯂꯩꯕ ꯑꯗꯨꯗ ꯀꯥꯡꯁꯤ ꯌꯩꯔꯝꯃꯤ ꯑꯗꯨꯒ ꯂꯩꯀꯥꯏ ꯃꯌꯥꯝ ꯀꯧꯔꯝꯃꯤ ꯀꯥꯡꯁꯤ ꯃꯈꯣꯟ ꯑꯗꯨ ꯇꯥꯕꯗꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝꯗꯣ ꯆꯦꯟꯅꯔꯛꯏ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯅ ꯆꯟꯗ꯭ꯔꯗ ꯍꯥꯏ ꯆꯟꯗ꯭ꯔ ꯀꯩꯗꯧꯔꯦ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯌꯨꯝꯁꯤꯗ ꯅꯨꯄꯤꯁꯦ ꯂꯩꯔꯦ ꯃꯕꯨꯡꯗꯨꯅ ꯑꯁꯣꯝꯗ ꯂꯥꯛꯐꯩꯗ ꯌꯨꯝꯁꯤꯗ ꯃꯣꯏꯅ ꯂꯩꯔꯒ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯂꯤꯕꯅꯤꯅꯦ ꯋꯥꯗꯨ ꯇꯥꯕꯗ ꯂꯝꯍꯦꯟ ꯌꯥꯝꯅ ꯁꯥꯎꯅ ꯀꯩꯅꯣ ꯇꯥ ꯆꯟꯗ꯭ꯔꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯇꯧꯕ ꯂꯩꯇꯦꯅ ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯕꯅꯤ ꯑꯗꯨꯁꯨ ꯃꯥꯡꯒꯣꯜꯗ ꯈꯪꯉꯤ ꯏꯕꯨꯡꯉꯣ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯕꯗꯣ ꯑꯩꯅꯦ ꯏꯃꯤꯠꯃꯛꯅ ꯎꯍꯧꯔꯕꯅꯤ ꯀꯥꯟꯗꯦ ꯃꯌꯥꯝ ꯃꯈꯣꯏ ꯑꯅꯤꯁꯦ ꯀꯩꯅꯥ ꯀꯠꯀꯗꯕꯅꯤ ꯃꯗꯨꯗ ꯍꯟꯅꯨꯕꯤ ꯑꯗꯣ ꯊꯣꯔꯛꯏ ꯑꯗꯨꯒ ꯃꯌꯥꯝ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯕ ꯑꯁꯤꯕꯨ ꯃꯗꯨꯗ ꯆꯟꯗ꯭ꯔꯅ ꯍꯅꯨꯕꯤ ꯅꯪꯅ ꯁꯤꯗ ꯏꯃꯨꯡꯗ ꯂꯩꯔꯒ ꯅꯁꯨ ꯅꯨꯄꯥ ꯑꯁꯤꯒ ꯅꯨꯄꯤ ꯑꯁꯤꯒꯅ ꯐꯝꯃꯤꯟꯅꯔꯗꯅ ꯑꯗꯨꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯀꯥꯟꯗꯦ ꯃꯌꯥꯝ ꯃꯈꯣꯏꯁꯦ ꯀꯩꯅꯥ ꯀꯠꯇꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯃꯗꯨꯗꯒꯤ ꯃꯌꯥꯝ ꯑꯗꯨꯅ ꯂꯦꯝꯕꯤꯒ ꯂꯝꯍꯦꯟꯒ ꯀꯩꯅꯥ ꯀꯠꯂꯝꯃꯤ ꯑꯗꯨꯕꯨ ꯂꯝꯍꯦꯟꯗꯤ ꯃꯊꯃꯣꯏꯗ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯦꯝꯕꯤꯅ ꯀꯞꯆꯕꯗꯣ ꯅꯨꯡꯉꯥꯏꯖꯔꯝꯗꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯦꯝꯕꯤꯗꯣ ꯆꯥꯛ ꯊꯣꯡꯂꯝꯃꯤ ꯃꯗꯨꯗ ꯆꯥꯛꯈꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗ ꯂꯦꯝꯕꯤ ꯍꯥꯏꯗꯨꯅ ꯇꯞꯅ ꯀꯧꯔꯛꯏ ꯂꯦꯝꯕꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯀꯧꯔꯝꯕ ꯑꯗꯣ ꯆꯞ ꯂꯦꯞꯈꯤ ꯃꯗꯨꯗ ꯂꯦꯝꯕꯤꯅ ꯈꯜꯂꯤ ꯇꯥꯃꯣ ꯌꯥꯏ ꯅꯪ ꯂꯥꯛꯑꯣꯕ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯆꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯝꯍꯦꯟꯁꯨ ꯆꯪꯉꯛꯏ ꯑꯗꯨꯒ ꯂꯦꯝꯕꯤ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯗꯥ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯪ ꯀꯞꯄꯤꯗꯤ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯇꯥꯃꯣ ꯌꯥꯏ ꯁꯨꯝ ꯅꯤꯡꯁꯤꯡꯂꯛꯄ ꯑꯣꯍꯣ ꯑꯗꯣ ꯆꯥꯛꯇꯣ ꯊꯤꯔꯣ ꯑꯩ ꯑꯕꯣꯛ ꯀꯧꯔꯛꯈꯤꯒꯦꯀꯣ ꯍꯣꯏ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯝꯍꯦꯟꯁꯨ ꯃꯕꯣꯛ ꯀꯧꯔꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯣ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯂꯥꯡꯐꯩꯗ ꯂꯩꯈꯤꯕ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯃꯃꯪꯗ ꯃꯆꯟꯅꯨꯄꯤ ꯂꯦꯝꯕꯤꯅ ꯀꯞꯇꯨꯅ ꯇꯥꯃꯣ ꯌꯥꯏ ꯅꯪ ꯅꯆꯟ ꯂꯩꯕ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯏꯇꯣꯝꯇ ꯍꯨꯟꯇꯣꯛꯑꯝꯃꯒ ꯆꯠꯂꯤꯕꯗꯤ ꯅꯆꯟ ꯌꯥꯝꯅ ꯋꯥꯔꯦ ꯅꯪ ꯍꯜꯂꯛꯑꯣ ꯇꯥꯃꯣ ꯌꯥꯏ ꯑꯁꯨꯝꯅ ꯏꯕꯨꯡꯉꯣꯒꯤ ꯃꯪꯗꯣ ꯃꯪꯂꯝꯃꯤ ꯑꯗꯨꯒ ꯂꯦꯝꯕꯤꯒꯤ ꯇꯨꯡꯗꯒꯤ ꯑꯆꯧꯕꯗꯣ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯂꯦꯝꯕꯤꯗ ꯊꯤꯟꯅꯅꯕ ꯆꯪꯁꯤꯜꯂꯛꯂꯒ ꯂꯦꯝꯕꯤꯒꯤ ꯃꯅꯪꯒꯟꯗ ꯊꯥꯡ ꯑꯗꯨꯅ ꯊꯤꯜꯂꯝꯃꯤ ꯃꯗꯨꯗ ꯏꯕꯨꯡꯉꯣ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯒ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯃꯗꯨꯗ ꯃꯥꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯏꯕꯨꯡꯉꯣꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯏꯕꯨꯡꯉꯣꯅ ꯚꯥꯏ ꯑꯩ ꯍꯌꯦꯡ ꯌꯨꯝꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯅꯪꯅꯦ ꯃꯍꯥꯖꯣꯟꯗ ꯌꯥꯅꯕ ꯑꯝꯇ ꯈꯔ ꯍꯥꯏꯅꯕꯤꯌꯨꯀꯣ ꯑꯩ ꯌꯨꯝꯗ ꯆꯠꯇꯕ ꯌꯥꯗꯕꯅꯦ ꯚꯥꯏ ꯁꯤ ꯑꯝꯇ ꯇꯞꯊꯣꯛꯁꯦ ꯀꯩꯗꯧꯔꯒꯦꯕ ꯀꯩꯁꯨ ꯇꯧꯗꯦ ꯌꯨꯝꯗ ꯑꯋꯥꯕ ꯈꯔ ꯇꯥꯕ ꯃꯥꯜꯂꯦ ꯃꯪ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯦꯔꯥ ꯚꯥꯏ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ ꯃꯀꯨ ꯃꯪ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯚꯥꯏ ꯑꯩ ꯍꯌꯦꯡ ꯌꯨꯝꯗ ꯆꯠꯅꯕ ꯑꯝꯇ ꯇꯧꯒꯦ ꯅꯪꯅꯦ ꯃꯍꯥꯖꯣꯟꯗ ꯈꯔ ꯍꯥꯏꯅꯕꯤꯌꯨꯀꯣ ꯍꯣꯏ ꯐꯔꯦꯁꯦ ꯇꯨꯝꯃꯁꯤ ꯑꯩꯅꯦ ꯃꯍꯥꯖꯣꯟꯗ ꯍꯥꯏꯅꯕꯤꯔꯒꯦꯕ ꯍꯣꯏ ꯚꯥꯏ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯈꯣꯏꯁꯨ ꯇꯨꯝꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯨꯡꯉꯣ ꯃꯄꯣꯠ ꯃꯆꯩ ꯂꯣꯏꯁꯤꯟꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯤ ꯑꯗꯨꯕు ꯌꯨꯝ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯝꯍꯦꯟꯗꯣ ꯏꯕꯨꯡꯉꯣꯗ ꯀꯧꯔꯛꯏ ꯇꯥꯃꯣ ꯌꯥꯏ ꯍꯩꯃꯥ ꯂꯝꯍꯦꯟ ꯑꯩꯈꯣꯏ ꯂꯦꯝꯕꯤ ꯂꯩꯇ꯭ꯔꯤꯁꯤꯕꯨ ꯀꯥꯏ ꯆꯠꯈ꯭ꯔꯤꯒꯦ ꯅꯪꯕꯨ ꯈꯪꯕ꯭ꯔꯣ ꯇꯥꯆꯧ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯍꯧꯋꯦ ꯂꯥꯛꯑꯣ ꯆꯠꯁꯦ ꯍꯣꯏ ꯑꯁꯨꯝꯅ ꯂꯝꯍꯦꯟꯒ ꯏꯕꯨꯡꯉꯣꯒ ꯂꯝꯍꯦꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯃꯗꯨꯗ ꯂꯦꯝꯕꯤꯗꯣ
ꯃꯧꯒꯤ ꯐꯤꯖꯣꯜꯗ ꯏꯌꯣꯡ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯏꯕꯨꯡꯉꯣ ꯄꯨꯡꯉꯛ ꯉꯛꯂꯤ ꯃꯍꯥꯛꯅ ꯂꯦꯝꯕꯤꯕꯨ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯒ ꯂꯦꯝꯕꯤꯕꯨ ꯀꯧꯔꯛꯏ ꯏꯕꯨꯡꯉꯣꯅ ꯀꯧꯔꯛꯄ ꯑꯗꯨ ꯇꯥꯕꯗ ꯂꯦꯝꯕꯤ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯏ ꯇꯥꯃꯣꯌꯥꯏ ꯅꯪ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯍꯥꯏ ꯑꯄꯪꯕꯤ ꯀꯔꯤꯒꯤ ꯅꯨꯡꯁꯤꯗꯅꯤ ꯉꯔꯥꯡ ꯃꯪꯗ ꯏꯆꯜ ꯎꯔꯝꯕꯗꯒꯤ ꯍꯜꯂꯛꯂꯤꯕꯅꯦ ꯑꯗꯣ ꯉꯥꯏꯈꯣ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯁꯤꯕꯣ ꯅꯠꯇꯦ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯃꯧꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯝꯃꯤꯁꯤꯕꯣ ꯇꯥꯃꯣꯌꯥꯏ ꯑꯩ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯩꯔꯕꯅꯤ ꯍꯥ ꯀꯝꯗꯧꯅ ꯃꯁꯤꯗꯒꯤ ꯏꯕꯨꯡꯉꯣꯅ ꯆꯟꯗ꯭ꯔꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯍꯟꯅꯨꯕꯤ ꯑꯗꯣ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯅꯪ ꯂꯥꯛꯑꯕ꯭ꯔꯥ ꯍꯣꯏ ꯑꯕꯣꯛ ꯑꯩ ꯍꯜꯂꯛꯑꯦ ꯑꯕꯣꯛꯁꯨ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ ꯋꯥ ꯑꯃ ꯍꯥꯏꯅꯅꯕ ꯍꯥꯏꯗꯅ ꯑꯕꯣꯛ ꯀꯔꯤ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏ ꯂꯦꯝꯕꯤ ꯂꯝꯍꯦꯟ ꯅꯈꯣꯏ ꯑꯅꯤ ꯃꯥꯡꯒꯣꯟꯗ ꯉꯥꯏꯍꯥꯛꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯃꯨ ꯑꯕꯣꯛꯅꯦ ꯅꯣꯏ ꯇꯥꯃꯣ ꯌꯥꯏꯒ ꯋꯥ ꯇꯥꯟꯅꯒꯦꯀꯣ ꯍꯣꯏ ꯑꯕꯣꯛ ꯑꯁꯨꯝꯅ ꯂꯦꯝꯕꯤꯒ ꯂꯝꯍꯦꯟꯒ ꯃꯥꯡꯒꯣꯟꯗ ꯐꯝꯂꯒ ꯂꯩꯍꯧꯏ ꯃꯗꯨꯗ ꯂꯝꯍꯦꯟꯅ ꯍꯣꯏ ꯂꯦꯝꯕꯤ ꯑꯕꯣꯛꯀ ꯅꯣꯏ ꯇꯥꯃꯣ ꯌꯥꯏ ꯑꯩꯒꯤꯅ ꯏꯕꯥꯏ ꯍꯥꯏꯒꯁꯤ ꯋꯥ ꯈꯪꯗ꯭ꯔꯣ ꯍꯥ ꯀꯩꯕꯨꯅꯣ ꯍꯥꯏꯁꯦ ꯑꯁ ꯏꯕꯥꯅꯤ ꯉꯥꯏꯍꯥꯛ ꯂꯩꯍꯧ ꯍꯥꯏꯁꯤꯗꯤ ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩꯗꯤ ꯇꯥꯖꯅꯤꯡꯕꯗꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯒ ꯅꯣꯛꯃꯤꯟꯅꯈꯤ ꯑꯁꯣꯝꯗꯅ ꯏꯕꯨꯡꯉꯣꯒ ꯍꯅꯨꯕꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯔꯤ 이붕어 아복시 나한 마이비 셀 훌라가 레이파우 타우한바니 마두다 나코이기 pukhri nakangi waraga sita laidi ama ako yung sinduna mamit ado phaina nakoigi yumda yenglaga leiri na haye warak aduda mako yung sillaga thamlamle haidana posem tawramle haine kaino hasiboibo asembro 마이비나 하이버니나 줌lâm gani 아두나네 얌나 투나 마이버 따나나버 tawsiको 호여보 kana 오래자노네 마이비나 하이버다디 마카롬다기니나 하이 미삭 바밍디 딱람데 마카롬다기 kana 오래자노보 마도 카나라시 아두가 얌나 투나 마이버 따나나버 tawsiको asumna watanarami masidagi matam ado hojinkhri numidangi matamni lamhen lembina sak thonglingai manakta changdai aduga ui keinsang thongino da irondoine ironba ngasaisu hojikso tawbagi budi aidi nangnabu thongnati yam hawe tada thu abugi mamangda ikaiji chaloba thokroba akhoi ibupu kaisu khalunuse taza aduda mabuktu prap lai aduga hai lamhen nangya ibungona kaubani chal hey mau manakta atum phammaga hek lairadana kaino ibai sinamo patang chadi he iya kayada mamai si kaliba none ase abo sum haibani da chalone awibo chalage kedroge ui bye masidi marudaki lamhen ibungogi manakta thulai aduga ibai kari lerage aisei wa ma haigena tobani ne hekta habiyo ibai aisei nungdang tumba ngamoi dori ta sauna igi mangsida hek laga aibu wahan base masi tawkadori matu khangbadane aine ku kamam labani ado ibai kaidosige ngasidi ibani punna ekuida leklasidana nangbu kari khalige wadu tabada lamhen limbiga amuk leiraroi khanduna lamhenna ibungoda ibai sumai torase ngasidi ai khoida oina leirase aduna phadau male hoine adubudi kaisu kaidene aduda yumdo amuk huntokpodu nungaiti haidana tawbunida fare nangsu ekhoida chasi yadise ai sumaram khangida adumna ibungona hairakpaduda lamhendo ikai bai kari boy ibai sidiba ado ibai bu chakcharabo krai dagi chaduino sarak tida adudi ekhoi sida charase hoi yaida marudagi makhoi chak chamin naraga tumba changdami asumna matam ado haujin khrei ahingi matamni lembiga lamhenga su tumli aduga ibungo su hanubi adusu nungaina tumli asumna tumlingai lamhenda kanagumba amana sonthangna kauraki lamhen tabro
ꯃꯗꯨ ꯇꯥꯕꯗ ꯂꯝꯍꯦꯟ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯒ ꯊꯣꯡꯂꯣꯝꯗ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯊꯣꯔꯛꯂꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯝꯃꯤ ꯑꯁꯨꯝꯅ ꯍꯥꯡꯕꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯃꯥꯗꯣ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯂꯝꯍꯦꯟ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯀꯞꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯕꯨ ꯑꯁꯤꯕ ꯊꯋꯥꯏꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯃꯃꯥ ꯎꯖꯕꯒꯤ ꯍꯔꯥꯎꯕ ꯑꯗꯨꯅ ꯃꯃꯥ ꯎꯖꯕ ꯑꯗꯨꯗ ꯆꯦꯠꯅ ꯀꯣꯟꯖꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥ ꯑꯗꯨꯅ ꯂꯝꯍꯦꯟꯕꯨ ꯄꯨꯗꯨꯅ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯈꯨꯗꯛ ꯑꯗꯨꯗ ꯂꯝꯍꯦꯟꯒꯤ ꯃꯃꯥꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤ ꯃꯗꯨꯗ ꯂꯝꯍꯦꯟ ꯃꯃꯥꯕꯨ ꯀꯣꯏꯀꯧ ꯀꯧꯏ ꯑꯗꯨꯕꯨ ꯂꯝꯍꯦꯟ ꯇꯔꯪ ꯑꯃꯗ ꯂꯩꯔꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯏ ꯃꯗꯨꯗ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯃꯗꯨꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯥꯏꯙꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯅꯨꯄꯤ ꯑꯃꯅ ꯂꯝꯍꯦꯟꯕꯨ ꯃꯈꯧꯔꯤ ꯃꯦꯠꯀꯦ ꯍꯥꯏꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯂꯤ ꯃꯗꯨꯗ ꯂꯝꯍꯦꯟ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯒ ꯌꯨꯝꯂꯣꯝꯗ ꯆꯦꯜꯂꯛꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯂꯝꯍꯦꯟꯕꯨ ꯐꯥꯖꯤꯜꯂꯤ ꯂꯝꯍꯦꯟꯅ ꯂꯥꯎꯕ ꯑꯗꯨ ꯇꯥꯕꯗ ꯏꯕꯨꯡꯉꯣ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯂꯛꯏ ꯑꯗꯨꯒ ꯃꯥꯡꯒꯣꯟꯗ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯕꯨ ꯂꯝꯍꯦꯟ ꯂꯩꯕꯥꯛ ꯑꯗꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯏꯕꯨꯡꯉꯣꯅ ꯆꯦꯟꯁꯤꯜꯂꯒ ꯂꯝꯍꯦꯟꯕꯨ ꯀꯣꯟꯈꯠꯂꯤ ꯂꯝꯍꯦꯟ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯏꯚꯥꯏ ꯏꯚꯥꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯄꯅꯦ ꯑꯗꯨꯗ ꯑꯩꯅ ꯊꯣꯡ ꯍꯥꯡꯉꯨꯕꯗ ꯏꯃꯥ ꯑꯣꯏꯔꯝꯕꯗꯨꯗ ꯏꯃꯥꯒꯤ ꯑꯁꯤꯕ ꯊꯋꯥꯏꯅꯤ ꯀꯥꯎꯕ ꯃꯈꯩ ꯑꯩ ꯃꯇꯨꯡ ꯏꯟꯅꯔꯨꯔꯦ ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯇꯨꯡ ꯑꯁꯨꯝ ꯏꯟꯅꯔꯒ ꯆꯠꯂꯨꯔꯕ ꯃꯥꯜꯂꯦ ꯌꯥꯔꯁꯦ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯃꯇꯨꯡ ꯊꯨꯔꯨꯅꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯏꯃꯨꯡꯗ ꯆꯪꯅꯔꯛꯏ ꯃꯗꯨꯗ ꯂꯦꯝꯕꯤꯅ ꯗꯗꯥ ꯇꯥꯃꯣ ꯌꯥꯏ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯃꯄꯥꯟ ꯊꯣꯛꯎꯕꯅꯤ ꯑꯣ ꯑꯩꯅ ꯌꯧꯜꯂꯛꯄꯗ ꯗꯥ ꯂꯩꯔꯝꯗꯕꯗꯨꯗ ꯑꯕꯣꯛꯁꯦ ꯍꯧꯗꯣꯛꯎꯔꯕꯅꯤ ꯑꯩꯁꯨ ꯅꯪꯅ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯔꯛꯄꯗꯨꯗ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕꯅꯤ ꯑꯗꯨꯗ ꯃꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯗ ꯑꯩꯁꯨ ꯊꯤꯕ ꯑꯩꯁꯨ ꯂꯦꯝꯕꯤꯒ ꯊꯣꯛꯂꯛꯀꯦ ꯇꯧꯔꯝꯂꯤꯕꯅꯤ ꯃꯗꯨꯗ ꯏꯕꯨꯡꯉꯣꯅ ꯑꯕꯣꯛ ꯑꯩ ꯍꯌꯦꯡ ꯐꯖꯅ ꯍꯥꯏꯔꯒꯦꯁꯦ ꯍꯣꯏ ꯂꯥꯛꯑꯣ ꯇꯨꯝꯅꯕ ꯇꯧꯅꯔꯣ ꯑꯕꯣꯛꯁꯨ ꯆꯪꯉꯦꯀꯣ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯅꯔꯒ ꯇꯨꯝꯕ ꯆꯪꯂꯛꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯨꯡꯉꯣ ꯉꯟꯅ ꯍꯧꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯔꯝꯃꯤ ꯃꯥꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯔꯤꯉꯩ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯊꯣꯡꯗꯨꯗ ꯈꯣꯔꯣ ꯈꯣꯠꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯌꯨꯝ ꯑꯗꯨꯒꯤ ꯃꯑꯣꯡ ꯈꯪꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ ꯂꯝꯍꯦꯟꯒꯤ ꯃꯕꯣꯛꯁꯨ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯏꯕꯨꯡꯉꯣꯒ ꯋꯥ ꯇꯥꯟꯅꯔꯝꯃꯤ ꯏꯕꯨꯡꯉꯣ ꯑꯕꯣꯛ ꯋꯥ ꯍꯥꯏꯒꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯍꯨꯔꯥꯟꯕꯗꯣ ꯐꯥꯒꯗꯕꯅꯤ ꯅꯪ ꯍꯧꯖꯤꯛꯃꯛ ꯑꯃꯥꯏꯕ ꯇꯥꯟꯅꯔꯨꯆꯣꯀꯣ ꯑꯕꯣꯛ ꯑꯩꯁꯨ ꯃꯗꯨ ꯈꯜꯂꯤꯕꯅꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯂꯨꯒꯦꯕꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯏꯕꯨꯡꯉꯣ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈꯤ ꯈꯨꯟ ꯑꯗꯨꯒꯤ ꯑꯃꯥꯏꯕ ꯕꯥꯕꯨꯁꯤꯡ ꯀꯧꯕ ꯑꯃ ꯎꯅꯈꯤ ꯕꯥꯕꯨꯁꯤꯡꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯂꯥꯛꯑꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯏꯕꯨꯡꯉꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯂꯝꯍꯦꯟꯒꯤ ꯃꯕꯣꯛꯇ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ ꯏꯕꯨꯡꯉꯣꯅ ꯂꯩꯀꯥꯏꯅ ꯂꯥꯟꯅ ꯂꯧꯔꯤꯕꯁꯤꯒꯤ ꯑꯁꯦꯡꯕ ꯈꯪꯗꯣꯛꯅꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯀꯧꯈꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯆꯟꯗ꯭ꯔꯅ ꯇꯧꯕꯅꯤ ꯍꯥꯏꯕ ꯈꯪꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯄꯨꯝꯅꯃꯛ ꯄ꯭ꯔꯃꯥꯟ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯥꯏꯒꯦ ꯈꯟꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯨ ꯀꯧꯈꯤ ꯕꯥꯕꯨꯁꯤꯡꯁꯨ ꯂꯥꯛꯂꯦ ꯑꯗꯨꯒ ꯋꯥꯔꯛꯂꯣꯝꯗ ꯂꯥꯏꯒꯤ ꯄꯣꯠꯆꯩ ꯄꯨꯝꯅꯃꯛ ꯍꯥꯞꯂꯒ ꯂꯥꯛꯏ ꯑꯗꯨꯒ ꯏꯕꯨꯡꯉꯣꯕꯨꯁꯨ ꯄꯨꯔꯛꯏ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯅꯪ ꯂꯥꯇꯤꯟ ꯑꯁꯤ ꯄꯥꯏꯗꯨꯅ ꯂꯦꯞꯄꯨ ꯍꯣꯔꯦꯟ ꯑꯩꯅ ꯆꯠꯂꯣ ꯍꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯐꯝꯁꯤꯗꯒꯤ ꯂꯦꯡꯕ ꯌꯥꯗꯦꯀꯣ ꯅꯪ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯕꯗꯤ ꯃꯥꯡꯂꯦ ꯅꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯨ ꯍꯣꯏ ꯃꯥꯃꯥ ꯑꯩ ꯃꯥꯃꯥꯅ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯇꯧꯖꯒꯦ ꯑꯁꯨꯝꯅ ꯕꯥꯕꯨꯁꯤꯡ ꯑꯗꯣ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯂꯦ ꯃꯥꯅ ꯃꯆꯤꯟꯗ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯂꯥꯏꯔꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣ ꯎꯔꯝꯃꯤ ꯂꯥꯏꯔꯤ ꯑꯗꯣ ꯃꯀꯣꯛ ꯌꯨꯡꯁꯤꯜꯂꯒ ꯃꯃꯤꯠ ꯐꯩꯅ ꯏꯕꯨꯡꯉꯣꯒꯤ ꯌꯨꯝꯗ ꯌꯦꯡꯂꯝꯃꯤ ꯃꯗꯨꯗ ꯕꯥꯕꯨꯁꯤꯡꯅ ꯂꯩꯕꯥꯛ ꯑꯗꯣ ꯈꯨꯠꯀꯥꯏꯗꯨꯅ ꯂꯥꯏꯔꯤꯒꯤ ꯃꯀꯣꯛ ꯑꯗꯣ ꯂꯥꯏꯁꯣꯟ ꯇꯧꯔꯒ ꯐꯨꯛꯑꯝꯃꯤ ꯃꯗꯨꯗ ꯃꯁꯝ ꯌꯥꯝꯅ ꯁꯥꯡꯕꯤ ꯂꯥꯏꯔꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕꯤ ꯑꯃ ꯏꯕꯨꯡꯉꯣꯒꯤ ꯃꯃꯥꯡꯗ ꯁꯝꯂꯒ ꯆꯠꯈꯤ ꯃꯗꯨꯗ ꯕꯥꯕꯨꯁꯤꯡꯅ ꯏꯕꯨꯡꯉꯣ ꯅꯃꯤꯠ ꯄꯥꯡꯉꯣ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯁꯤꯅ ꯆꯠꯂꯤꯕ ꯃꯐꯝꯁꯤꯗ ꯏꯟꯅꯁꯤ ꯀꯅꯥꯅ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯨꯔꯁꯤ ꯆꯠꯂꯨ ꯕꯥꯕꯨꯁꯤꯡꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯒꯤ ꯃꯃꯤꯠꯇ ꯄꯨꯝꯅꯃꯛ ꯇꯧꯔꯤꯕꯁꯦ ꯎꯍꯜꯂꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯗꯤ ꯏꯕꯨꯡꯉꯣ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯇꯞꯅ ꯃꯈꯣꯟ ꯊꯣꯛꯍꯟꯗꯅ ꯏꯟꯅꯔꯤ ꯕꯥꯕꯨꯁꯤꯡꯁꯨ ꯏꯟꯅꯔꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯄꯗ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯏꯕꯨꯡꯉꯣ ꯍꯣꯏꯒꯤ ꯃꯈꯥꯔꯣꯝꯒꯤ ꯃꯃꯥ ꯆꯧꯕꯤ ꯇꯝꯐꯥ ꯍꯣꯏꯒꯤ ꯌꯨꯝ ꯑꯗꯣ ꯐꯥꯎꯗꯨꯅ ꯆꯠꯂꯝꯃꯤ
ꯑꯗꯨꯒ ꯃꯅꯤꯡꯂꯣꯝꯗ ꯆꯪꯂꯒ ꯆꯟꯗ꯭ꯔ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯆꯞ ꯂꯦꯞꯄꯤ ꯕꯥꯕꯨꯁꯤꯡꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯪꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯟꯗ꯭ꯔꯒꯤ ꯌꯨꯝꯗ ꯃꯈꯨꯠ ꯊꯤꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯃꯤ ꯈꯔ ꯆꯟꯗ꯭ꯔꯒꯤ ꯊꯣꯡꯖꯤꯟꯗ ꯆꯪꯗꯨꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯕ ꯆꯥꯠꯅꯣ ꯍꯥꯏꯗꯨꯅ ꯀꯔꯤ ꯀꯔꯤ ꯉꯥꯡꯅꯕ ꯍꯥꯏꯕꯗꯣ ꯇꯥꯔꯝꯃꯤ ꯆꯟꯗ꯭ꯔꯒ ꯑꯃꯥꯏꯕ ꯑꯃꯒ ꯂꯦꯝꯕꯤ ꯀꯩꯅꯥ ꯀꯠꯈꯤꯕꯒꯤ ꯑꯃꯗꯤ ꯄꯣꯠꯁꯦꯝ ꯇꯧꯕꯒꯤ ꯃꯔꯝꯗ ꯑꯃꯥꯏꯕ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯣ ꯏꯕꯨꯡꯉꯣꯅ ꯈꯨꯠ ꯊꯥꯈꯤꯕꯗꯣ ꯄꯦꯟꯗꯕꯅꯤ ꯃꯌꯥꯝꯕꯗꯨꯁꯨ ꯍꯥꯠꯈ꯭ꯔꯦꯗꯅ ꯌꯨꯝꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ ꯃꯆꯟꯅꯨꯄꯤꯗꯨꯁꯨ ꯀꯩꯅꯥ ꯀꯠꯈ꯭ꯔꯦꯗꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯕꯗꯤꯅꯦ ꯑꯁꯨꯝꯅ ꯇꯧꯕ ꯇꯥꯕꯅꯤ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯊꯨꯡꯉꯦꯗꯅ ꯆꯟꯗ꯭ꯔꯅ ꯋꯥ ꯉꯥꯡꯕ ꯑꯗꯣ ꯑꯃꯥꯏꯕ ꯑꯗꯨ ꯇꯥꯗꯤ ꯃꯁꯥꯗ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯈꯪꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯁꯥꯎꯒꯨꯝ ꯑꯃ ꯂꯥꯛꯂꯤ ꯃꯗꯨꯗ ꯆꯟꯗ꯭ꯔꯅ ꯑꯣꯖꯥ ꯃꯥꯏꯕ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯍꯥꯏ ꯆꯟꯗ꯭ꯔ ꯏꯕꯥꯅꯤꯅ ꯇꯧꯔꯤꯕꯁꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯈꯪꯕ ꯃꯥꯜꯂꯤꯅꯦ ꯍꯩ ꯍꯥꯏ ꯆꯠꯁꯤ ꯌꯥꯝ ꯊꯨꯅ ꯂꯥꯏꯗꯤ ꯑꯗꯣ ꯂꯧꯁꯤꯟꯅꯅꯕ ꯇꯧꯁꯤ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯆꯟꯗ꯭ꯔꯒ ꯑꯃꯥꯏꯕ ꯑꯗꯨꯒ ꯊꯣꯛꯂꯛꯏ ꯃꯗꯨꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯣ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯗꯨꯅ ꯆꯟꯗ꯭ꯔꯗ ꯁꯥꯎꯅ ꯌꯦꯡꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯆꯟꯗ꯭ꯔꯅ ꯃꯌꯥꯝ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯁꯤꯕꯣ ꯏꯕꯨꯡꯉꯣꯗꯤ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯗꯨꯅ ꯆꯟꯗ꯭ꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯆꯟꯗ꯭ꯔꯕꯨ ꯈꯨꯠ ꯊꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯈꯥꯝꯗꯣꯛꯂꯝꯃꯤ ꯃꯗꯨꯗ ꯑꯃꯥꯏꯕ ꯕꯥꯕꯨꯁꯤꯡꯅ ꯍꯩ ꯑꯃꯥꯏꯕ ꯄꯩꯁꯥ ꯈꯔꯒꯤꯗꯃꯛꯇ ꯃꯤꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕꯁꯤ ꯐꯠꯇꯕ꯭ꯔꯥ ꯈꯜꯂꯤ ꯑꯃꯥꯏꯕ ꯑꯃꯗꯣ ꯏꯀꯥꯏꯕꯅ ꯃꯃꯥꯏꯗꯣ ꯂꯨꯞꯊꯔꯝꯃꯤ ꯑꯗꯨꯒ ꯃꯕꯨꯛ ꯐꯠꯇꯕ ꯆꯟꯗ꯭ꯔꯗꯤ ꯃꯌꯥꯝꯗ ꯁꯥꯎꯅ ꯌꯦꯡꯉꯤ ꯃꯗꯨꯗ ꯃꯌꯥꯝꯅ ꯂꯩꯀꯥꯏꯗꯒꯤ ꯆꯠꯈꯤꯒꯗꯕꯅꯤ ꯇꯥꯟꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯆꯟꯗ꯭ꯔ ꯂꯩꯀꯥꯏ ꯑꯗꯣ ꯊꯥꯗꯣꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯄꯨꯗꯨꯅ ꯆꯠꯈꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯣꯠꯁꯦꯝ ꯇꯧꯈꯤꯕ ꯂꯥꯏꯗꯤ ꯑꯗꯨꯁꯨ ꯕꯥꯕꯨꯁꯤꯡꯅ ꯈꯨꯟꯒꯤ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯥꯏꯁꯣꯟ ꯇꯧꯔꯒ ꯊꯥꯗꯈꯤ ꯏꯕꯨꯡꯉꯣꯒꯤ ꯃꯁꯦꯟ ꯅꯨꯄꯥ ꯂꯝꯍꯦꯟ ꯃꯈꯣꯏꯒꯤ ꯌꯨꯝ ꯍꯤꯡꯈꯣꯜ ꯑꯁꯤ ꯌꯣꯟꯊꯣꯛꯂꯒ ꯏꯕꯨꯡꯉꯣꯕꯨ ꯊꯕꯛ ꯇꯧꯅꯅꯕ ꯍꯥꯏꯔꯝꯃꯤ ꯂꯝꯍꯦꯟꯗꯤ ꯂꯥꯏꯔꯤꯛ ꯇꯝꯍꯧꯗ꯭ꯔꯕꯅꯤꯅ ꯂꯧ ꯎꯗꯨꯅ ꯂꯩꯔꯒꯦ ꯌꯨꯝꯒꯤ ꯑꯋꯥꯠꯄ ꯃꯦꯜꯂꯒ ꯂꯩꯔꯒꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯩ ꯏꯕꯨꯡꯉꯣꯁꯨ ꯊꯕꯛ ꯑꯃ ꯐꯪꯖꯗꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯅꯣꯡꯃ ꯂꯦꯝꯕꯤꯒꯤ ꯃꯌꯨꯝꯗ ꯉꯥ ꯃꯔꯨꯝ ꯊꯤꯜꯂꯛꯂꯝꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤ ꯂꯦꯟꯃꯤꯟꯅꯈꯤ ꯑꯗꯨꯅ ꯃꯌꯥꯝ ꯀꯩꯗꯧꯅꯨꯡꯗ ꯃꯤꯒꯤ ꯃꯥꯡꯅꯅꯕ ꯈꯛ ꯁꯤꯜꯂꯣꯏꯗꯕꯅꯤ ꯃꯤꯕꯨ ꯃꯥꯡꯅꯅꯕ ꯁꯤꯜꯂꯕꯗꯤ ꯁꯤꯜꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯋꯥꯐꯝꯗ ꯇꯥꯕꯗꯇ ꯅꯠꯇꯅ ꯑꯊꯤꯕ ꯃꯤꯡꯆꯠ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯔꯣꯏꯗꯕꯅꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ